Lakhipuronline puthokchaba August ki tang 12 ningthaukaban numit ki Khomjinba Pao tabirasi. Ahanbada maruoiba Pao Barak Tampak ki candidate kamarom traffic jam na maram oiraga parikha phamkhidre center matam chana thong hangdabagi Kasar college ki principal police na phajankhre. Kasar jila ki SP Ramandip Kaur IPS Golaghat ki SP oina transfer oire aduga maha ki maphamda Sri Numal Mahata APS na Kasar ki SP oina phampuragani. Manipuri Sahitya Parishad Assam St. Catherine branch Bontarapur branch amadi Pubon Valley branch ahum asina silangduna kunthamathoi suba Manipuri lon gi numit pangthokre. Journalist singna angang singi hak amadi mi lalonbagi thodok singbu karamna reporting tawgani haibagi matangda training program ama jiribamda pangthokre. Tripura da Gurumayim Rajeshwar Sharma gi punsi amasung sahitya haiba hiramda literary forum gi thoram pangthokre amasung Iramdam apunba korjailup maibam ongbi bimola ningsingmana wahengbam romen mitei gi warimacha ningtha gi lamanda pikre. Haujik mapungoi bapau tabirase. Rajya asigi mafam da pangthokpagum ngarang August ki tang 12 da grade 3 amadi grade 4 gi parikha ga mari leinana Barak Tampak ki jila ahum gi oina Kasar jila da center chamaga 19 da parikha si pangthokki. Barak Tampak ki Karimganj amasung Hailakandi gi candidate singnasu Kasar jila da laktuna parikha si phamkhe. Chaurakna apunba candidate lising humbutra mari gi manungda ngarang paper 1 da applicant lising mari chambriga nifumanga aduga paper 2 da lising amaga supna marfu humdoi parikha phamkhidre hairi. Pau gilikun matungina lambi ki traffic jam na maram oiraga Karimganj amadi Hailakandi gi candidate kayamarum matam chana thungba ngamkide hairi. Hairiba parikha siga mari leinana rajya sinba thungna thoganingdaba thodok thokpa thingnanaba IPC gi section chamaga nifumari chana hanbaga loinana mobile internet service ngarang pung mari thingduna thamki. Nakal amaromda grade 3 amadi grade 4 gi parikha siga mari leinana Kasar college ke principal Siddhartha Sankarnath police na phajankhre. College asigi center ayukta matam gi matungina thong hangdabana parikha thaba lakpa candidate sing matam kuina mapanda leptuna laikibagi thodok mari leinana DC Rohan Kumar Jhana mahaki mathakta FIR amangarang thangatkibani hairi. Rajya gi state secretariat tagi August ki tang 10 thokiba cherol amagi matungina Kasar jila ki SP Ramandip Kaur IPS Golaghat ki SP oina transfer oire aduga mahaki maphamda 10th Assam Police Battalion Kahiliparab Guwahati ki commandant oiramba Sri Numal Mahata APS na Kasar gi SP oina phampuragani. Panbajai mamang chahi gi July tang 13 tagi Ramandip Kaur na Kasar jila ki SP oina phampurakibani. Manipuri Sahitya Parishad Assam St. Catherine branch Bontarapur branch amasung Bubon Valley branch ahum asina silangduna Bontarapur auditorium da kunthamathoi suba Manipuri lon ki numit makhal makha thorom kaya ga loinana August ki tang 10 thangje numita pangthokre. Thoramda L Babahal Singha President Manipuri Sahitya Parishad Assam St. Catherine branch S. Kulamon Singha President Manipuri Sahitya Parishad Assam Bontarapur branch amadi A. Dilip Singha President Manipuri Sahitya Parishad Assam Bubon Valley branch na Presidium member oike. Assam University ki Dr. Horongbam Rajmani na athoiba mitung oina saruk yakhe. Sinam Menjor President URDS Bontarapur Horongbam Bimol President Nongthanglaima Bontarapur amadi Kangabam Diken BP Manipuri Sahitya Parishad Assam Kasar District Yengkhom Menjor Social Activist amadi CH Kanta Singha Ex-President Manipuri Sahitya Parishad Assam Bubon Valley branch na ikai khumnajaba mitung oike. Athoiba mitung na maira chukatuna thorom hodokhi. B. Nandita Sharma Assistant Secretary Manipuri Sahitya Parishad Assam St. Catherine branch na taramna upagi warol pikhi. Dr. Mutumo Ongbi Saitabati General Secretary Manipuri Sahitya Parishad Assam Bontarapur branch na thauramgi nungi oiba warol lanthoki. Usam Manikumar Principal Dynamic English School amadi Laisram Bimol Ex-President Manipuri Sahitya Parishad Assam Kasar District na akhannaba wangangloi oikhi. Matungda saireng wareng thibaki thoramda mahiroi humphumanga na saruk yakhi. Ahen athoi takiba singda mana mathumsu lanthoki. Loisilakpada Sinam Menjor na moderator oiduna saireng saidinabagi thorom amasu pangthokhi. Thoramda Kangabam Diken Yengkhom Birchandra Thaunaujam Hembabu Sirdi Horongbam amadi Kangabam Ongbi Kundoleimana chingba kabi singna masa masana ipa saireng sing pathoknake. Manipuri Sahitya Parishad Assam St. Catherine branch ke secretary Oinam Saratna miyam da thagat wahi phongdokhi
अरोइबदा नाट की ओइबे थौरम पांगथोक्तुना नुमित असिगी थौरम चिंगलेमना लोइसिनखि Excellent coaching for Navodaya Vidyalaya and Sainik schools for Class 6 English and Manipuri medium by a group of experienced teachers with experience of 10 years. For further information, contact 7005440 or 6003966742. मी ललोनबगी थौदोकसिंग अमदी आंगांगसिंगी अधिकारगी मतंगदा असिगुमा मखलगी इपाउसिंगबु करमना रिपोर्ट तौगनी हाइबगी मतंगदा जर्नलिस्टसिंगी ओइबा ट्रेनिंग प्रोग्राम अमा ngarang जिरीबाम डिस्ट्रिक्ट की बाबू परादा लेबा जिरी न्यूज नेटवर्क की कॉन्फ्रेंस हॉलदा जिरी न्यूज नेटवर्क का कुसमनदुना FXB इंडिया सुरक्षा न सिंधुना पांगथोखरे थौरमदुदा जिरी न्यूज नेटवर्क JNN की एग्जीक्यूटिव प्रोग्राम डायरेक्टर M श्याम कुमार सिंह FXB इंडिया सुरक्षा उखरुल ब्रांच की प्रोग्राम ऑफिसर वु ग्रेसो सांग FXB इंडिया सुरक्षा इम्फाल ब्रांच की प्रोग्राम ऑफिसर K सुनील मैतेना दायित्व फमकी प्रोग्राम ऑफिसर K सुनील मैतेना थौरमगी नुंगी ओइबा वाफम फोंदोगलदुना जर्नलिस्ट सिंगना ह्यूमन ट्रैफिकिंग की मतंगदा खंगदबा यादबा सिंग अदुगी ट्रेनिंग असि पांगथोकपनि हाइखि रिसोर्स पर्सन ओइकिबा प्रोग्राम ऑफिसर वु ग्रेसो सांगना हिरमसि की मतंगदा वाफम कया फोंदोकपगा लोइनना नत्तबा लमचत साजत की मतंगदा अमदि मसिगी मखल अदुगा आंगांग सिंगदा चथबा नत्तबा लमचत साजत कयागी वाफम सिंग सुगाइना नैनबिखि अनीसुबा रिसोर्स पर्सन ओइना FXB इंडिया सुरक्षा इम्फाल ब्रांच की प्रोग्राम ऑफिसर K सुनील मैतेना ममांग थाबदा थोकिबा थौदोकसिंगी मतंगदा पल्लदुना मोरेदा नेपाली मचा कया फाखिबा जिरी मचा अमा नोइदादा मतै मनाव अमना ओटपिखिबगी मतंगदा मरिक चुम्बा वाफम सिंग कया पल्लदुना जुवेनाइल एक्ट 2015 की मतंगदा सुकुपना नेनखि ट्रेनिंग प्रोग्राम अदुदा जिरीबामदा लेबा पाउमी सिंगसु सरुजाखि साहित्य अकादमी न्यू दिल्ली ना मणिपुरी साहित्य परिषद त्रिपुरा गा खुसमनरगा अगस्त की तांग 10 अगरतलादा सकनाइरबा अइबा गुरुमयम राजेश्वर शर्मा की पुंसी अमसुंग साहित्य हाइबा हिरमदा त्रिपुरा स्टूडेंट्स हेल्थ होम अगरतलादा सिम्पोजियम अमा लोइनना युवा साहित्य प्रोग्राम पांगथोखरे मणिपुरी साहित्य परिषद त्रिपुरा की प्रेसिडेंट एन दिलीप कुमार थौरम मपु ओइरगा हौदोकपगी थौरमदा अइबा RK जितेंद्रजीत गुरुमयम राजेश्वर शर्मा की मचानुपी गुरुमयम निंगोल सुरधोनी साहित्य अकादमी मणिपुरी एडवाइजरी बोर्ड मेंबर L बिरमंगोल मणिपुरी साहित्य परिषद त्रिपुरा की असिस्टेंट सेक्रेटरी K अतुल कुमार सरुजाखी नुंगथिल की थौरमदा साहित्य अकादमी मणिपुरी एडवाइजरी बोर्ड की कन्वेनर N किरण कुमार सरुजाखी मणिपुरी साहित्य परिषद त्रिपुरा की एडवाइजर N निरंजन दत्तना मयाई तांगबल लौरगा पांगथोखिबा सिम्पोजियमदा W बिरमंगोल L कुमार TH नीलकुमारना पेपर पाथोखी अदुगा अइबी गंभीनीना मयाई तांगबल लौरगा पांगथोखिबा सैरेंग पाबगी युवा साहित्य थौरमदा M प्रद्युत K मधुमिता H कविता T अमृता एलाइस लैना अमसुंग H गंधेश्वरी सरुग्याखी हाइना अगरतलादगी RK तरुणजितना पाउदमलकले ngamdabagi palefam khangraba punshigi ichilbu lepnaba hotnabada punnamak oiduna shu hotnabadi lepte इरमदम अपुनबा खोरजैलुब इखल हियांगलम वाबगाइना माइबम ओंबी बिमोला निंगसिंग मना वहेंगबम रोमेन मितेगी वारी मचा निंगथागी लमंद पिखरे
Makhatana chepong ihorappa amasung yumnam achobana iba drama gi lairik uchek langmei supongki ngarang manapiba amasung lairik phongbagi thoromaduda Imphal College ki principal Dr. Priyo Bartana chief guest Ikhal gi president Maibam Nabakisorna preside tokhi theater amasung culture activist L Brajamhona guest of honor oiki phongliba lairik ki maramda Manipuri University ki associate professor Dr. Rasketanna Kupna Nainabiki Ikhal gi mana phanglaklaba member kaya busu lengyan yanduna okhi tongan ba academy awardee Khetribir Birendrajit Satya Imakhol gi RK Gunachandra Sarojini Sanahan Bichanu AIR gi Saisakpa Raghumani drama iba Mohendro na chingba kayasu sarukjakhi Khambate bi chereng ji pungang lak kai ring ai da oja zo da central ma do English ta phasa hando pirak pa kai ang kui na wakang ni ro nung da tum ma cha ba kham da na luktra le ma da ki thambi sumai na keti bi na upanyasa ma kana mo me ibu ngam da gai ba matang ma ki kolom ma thamoi li churai ba me ki thamoi oi ba sumo tra na si samaj sida Thamoi oi ba wahi haina thamoi manung changchen laga miyam no prabha samaj sino na ba kori ba ojala ki so to thumne abi de ko pide saita de sibe aroi maram di saita na rawi baro se koi punna ma thamin nei mandi ngau chala ba samaj ni yo is bukan na puli gi kana na control to bi saita na ta dharma na puli Maruti Suzuki Arena showroom ama Kasar Lakhipur gi Fulertol Chinya lekai da hangdok jare gari leibining basingna showroom asida lengbirakduna hojik pizariba offer sing asigi kudong chaba lobiu adomgi amanba car ahanba car da exchange tawbagi kudong chaba su pizari ngasi mak paw phawna biu branch manager Dilip Singha mobile number 8471840737 natraga 9435218331 da paw phawna biu aroibada maroiba paw amukhanna Barak Tampak ki candidate kamarom traffic jam na maram hoiraga parikha phamkhidre center matam chana thong hangdabagi Kasar College ki principal police na phajan khre Kasar jila gi SP Ramandip Kaur IPS Golaghat ki SP oina transfer oire aduga ma ki maphamda Sri Numal Mahata APS na Kasar gi SP oina phampuragani Manipuri Sahitya Parishad Assam St. Catherine Branch Bontarapur Branch amadi Bhuban Valley Branch ahum asina silangduna kuntramathoi suba Manipuri lon gi numit pangthokre Journalist singna angang singi hak amadi mi lalon bagi thodok singbu karamna reporting tawgani haibagi matangda training program ama jiribam da pangthokre Tripura da Gurumaim Rajeshwar Sharma gi punsi amasung Sahitya haiba hiramda literary forum gi thoram pangthokre amasung Iramdam apunba Khorjailup Maibam Ongbi Bimola Ningsingmana Wahengbam Roman Mitei gi Warimacha Ningtha gi lamanda pikre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare